ꯌꯣꯟꯕ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯉꯥ ꯌꯣꯟꯕ ꯂꯥꯛꯑꯦ ꯔꯧ ꯑꯣꯏꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯃꯌꯥꯝꯗꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯉꯥ ꯁꯦꯝꯃꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯀꯥꯞꯆꯕꯅꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯅ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯧ ꯊꯣꯡꯒꯦ ꯍꯥꯏꯅꯀꯣ ꯑꯩ ꯉꯁꯤꯗꯤ ꯉꯥ ꯉꯥꯏꯅ ꯉꯥꯁꯨ ꯂꯧꯖꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯕꯩ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦꯕꯀꯣ ꯗꯤꯟꯗꯥꯁꯨ ꯐꯠꯇꯦ ꯅꯣꯡꯁꯨ ꯆꯨꯏꯌꯦꯕꯀꯣ ꯉꯁꯤꯁꯦ ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯣꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯔꯧ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ A few moments later. ꯃꯌꯥꯝ ꯑꯩꯒꯤ ꯉꯥꯗꯣ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯖꯥꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯔ ꯈꯥꯏꯕꯣꯛ ꯑꯃ ꯊꯝꯃꯦ ꯈꯔ ꯑꯃꯅ ꯌꯥꯏꯉꯪꯇꯣꯟ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯃꯨꯛ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯃꯆꯜ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯥ ꯁꯤꯒ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯆꯦꯅꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯒꯠꯆꯔꯦ ꯈꯥꯡ ꯁꯥꯍꯟꯖꯔꯦ ꯈꯥꯡꯁꯦ ꯈꯔ ꯁꯥꯔꯦ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯉꯥ ꯉꯧꯕꯁꯤꯃꯨꯛ ꯀꯤꯕ ꯂꯩꯇꯦꯕꯀꯣ ꯑꯩ ꯇꯞ ꯇꯧꯅ ꯈꯥꯕꯩꯅ ꯍꯥꯞꯀꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯊꯥꯎ ꯆꯣꯡꯉꯛꯄꯗ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯉꯥ ꯉꯧꯕꯁꯦ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯅ ꯇꯞꯅ ꯉꯧꯈꯤꯒꯦ ꯉꯥꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦꯕꯀꯣ ꯇꯒꯠ ꯇꯦꯛꯏ ꯑꯗꯣ ꯂꯣꯀꯦꯜꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯥꯎꯒꯗꯧꯗꯤ ꯃꯥꯜꯂꯤ ꯃꯌꯥꯝ ꯊꯣꯡꯉꯒ ꯆꯥꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤꯀꯣ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯑꯩ ꯉꯥꯗꯣ ꯈꯣꯇꯣꯡꯅ ꯊꯝꯃꯦ ꯁꯤꯒ ꯑꯗꯨꯒ ꯊꯥꯎ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯔꯦ ꯍꯧꯖꯤꯛ ꯑꯂꯨꯁꯤꯡ ꯈꯔ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯅꯦꯕꯀꯣ ꯈꯤꯇꯪ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯅꯦꯕ ꯑꯗꯨꯒ ꯊꯣꯡꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯉꯥ ꯊꯣꯡꯕꯗ ꯁꯨꯃꯥꯏꯅ ꯑꯂꯨ ꯍꯥꯟꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯄꯁꯦ ꯃꯌꯥꯝ ꯑꯂꯨꯁꯤ ꯉꯧꯕ ꯃꯨꯟꯖꯤꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯁꯄꯣꯔꯟ ꯍꯥꯞꯄꯤꯔꯅꯦꯕꯀꯣ ꯄꯥꯁꯄꯣꯔꯟ ꯊꯣꯡꯒꯦ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯆꯦꯅꯝ ꯀꯩꯀꯥ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯆꯦꯅꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯒ ꯑꯃꯨꯛ ꯍꯥꯞꯆꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯤ ꯐꯖꯅ ꯉꯧꯔꯒ ꯑꯗꯨꯗꯤ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯍꯥꯞꯄꯅꯦꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯣꯃꯦꯇꯣ ꯍꯥꯞꯆꯔꯦꯕꯀꯣ ꯇꯣꯃꯦꯇꯣꯁꯤ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯗꯒꯤꯗꯤ ꯃꯁꯥꯂꯥ ꯀꯩꯀꯥ ꯍꯥꯞꯄꯒ ꯂꯣꯏꯅ ꯍꯥꯞꯄꯒ ꯀꯩꯀꯥ ꯉꯧꯔꯅꯤ ꯐꯖꯅ
ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯆꯨꯗꯤ ꯂꯣꯏꯔꯦ ꯐꯖꯅ ꯐꯖꯔꯦ ꯀꯂꯔꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯀꯩꯀꯥ ꯍꯥꯞꯄꯒ ꯊꯣꯡꯉꯤꯅꯦꯕꯀꯣ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯍꯥꯎꯒꯗꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯤ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯂꯥꯏꯛ ꯑꯃꯃꯝ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ